ꯑꯩꯒꯤ main purpose of life ꯁꯤꯗꯤ ꯑꯩ entrepreneur ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ highly respectable profession ꯑꯃ ꯐꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯟꯖꯕ ꯂꯩꯖꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩ entrepreneur ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯠꯃꯤꯟꯅ ꯂꯩꯖꯩ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕꯤ ꯁꯥꯄꯝ ꯍꯟꯗꯛꯀꯤ HSE 2025ꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯕ ꯉꯝꯖꯔꯛꯄꯅꯤ ꯑꯃꯗꯤ ꯃꯁꯤ ꯇꯥꯕ ꯉꯝꯃꯛꯄꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯨꯕꯁꯦ 3rd 4th or 5th ꯔꯦꯡꯛꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯨꯕꯅꯤ ꯑꯗꯨꯕꯨ 1st or 2nd ꯔꯦꯡꯛꯁꯤꯗꯗꯤ I never expect it but fortunately ꯑꯩꯅ ꯉꯁꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯕ ꯉꯝꯃꯛꯄꯁꯦ ꯃꯁꯤꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯔꯝꯗꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯉꯛꯑꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯩ ꯑꯃꯗꯤ ꯑꯩꯅ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯑꯦꯆꯤꯞꯃꯦꯟ ꯑꯁꯤ ꯐꯪꯉꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯂꯤꯕ ꯑꯩꯒꯤ ꯄꯦꯔꯦꯟꯁ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯑꯃꯗꯤ ꯑꯩꯒꯤ ꯇꯤꯆꯔꯁꯤꯡꯗ ꯄꯤꯖꯅꯤꯡꯉꯤ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯣꯖꯥ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯇꯥꯏ ꯍꯥꯏꯅ ꯈꯟꯖꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯐꯥꯔꯁ ꯇꯤꯆꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ ꯑꯩꯅ 12th ꯐꯥꯎꯒꯤ ꯂꯦꯚꯦꯜꯁꯤꯗ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯦꯟ ꯀ꯭ꯔꯤꯗꯤꯠꯁꯦ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯃꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯔꯤꯕ ꯁꯔ ꯙꯔꯃꯦꯟꯗ꯭ꯔ ꯁꯔ ꯄ꯭ꯔꯦꯝꯆꯥꯟ ꯑꯃꯗꯤ ꯁꯔ ꯃꯅꯣꯖ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯦꯟ ꯀ꯭ꯔꯤꯗꯤꯠ ꯄꯤꯖꯅꯤꯡꯉꯤ ꯑꯃꯗꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯈꯤꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯅ ꯑꯦꯆꯤꯞꯃꯦꯟ ꯑꯁꯤ ꯐꯪꯕ ꯉꯝꯖꯕꯅꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯁꯤꯟꯕꯤꯕꯒꯤꯗꯃꯛ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯁꯤꯗꯤ ꯀꯃꯔꯁꯀꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯇꯝꯊꯕ ꯄꯥꯝꯖꯩ ꯑꯩꯅ ꯀꯃꯔꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯊꯖꯕ ꯄꯥꯝꯖꯩ ꯑꯃꯗꯤ DM ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯇ ꯃꯈꯥ ꯇꯥꯅ ꯇꯝꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ main purpose of life ꯁꯤꯗꯤ ꯑꯩ entrepreneur ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ highly respectable profession ꯑꯃ ꯐꯪꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯟꯖꯕ ꯂꯩꯖꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩ entrepreneur ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯠꯃꯤꯟꯅ ꯂꯩꯖꯩ ꯍꯟꯗꯛꯀꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯒ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯆꯩꯊꯦꯡ ꯄꯤꯔꯤ ꯑꯃꯗꯤ ꯑꯩꯁꯨ ꯌꯧꯗꯦ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯗꯥꯏꯔꯦꯛꯂꯤ ꯁ꯭ꯄꯣꯔꯠꯇꯨꯗ ꯂꯩꯖꯔꯨꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯩꯒ ꯌꯥꯝ ꯂꯨꯆꯤꯟꯅꯖꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯣꯏꯁꯦ ꯆꯩꯊꯦꯡ ꯐꯪꯕ ꯌꯥꯎꯔꯤ ꯃꯈꯣꯏꯁꯦ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠ ꯑꯃꯗꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯇꯁꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯦꯟꯇꯦꯜ ꯍꯤꯜ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯦ ꯋꯥꯟ ꯑꯣꯐ ꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ TGꯗ ꯇꯝꯃꯨꯕꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯔꯦꯂꯤꯅ ꯆꯠꯄꯁꯤꯡꯕꯗ ꯑꯗꯨꯝ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯑꯦꯛꯁꯂꯦꯟ ꯑꯣꯏꯔꯕ ꯁ꯭ꯇꯨꯗꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄꯅꯆꯤꯡꯕ ꯑꯩ ꯇꯧꯖꯔꯛꯇꯦ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯏ ꯑꯃꯗꯤ ꯈꯔ ꯊꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯁꯨ ꯑꯩꯅ ꯋꯥꯐꯝ ꯊꯝꯖꯔꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯍꯦꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯝꯇ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯑꯩꯅ TGꯗ ꯇꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯔꯝꯗꯤ TG ꯍꯥꯏꯕꯁꯤꯗꯕꯨ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨल ꯑꯣꯏꯕꯅꯤ나 ꯃꯈꯣꯏꯅꯁꯨ ꯍꯦꯟꯅ ꯍꯟꯊꯅ ꯈꯟꯕꯤꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯍꯦꯟꯅ ꯎꯁꯤꯠꯄꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯁꯤꯒ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯥꯏ ꯍꯥꯏꯅꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯣꯏꯗꯁꯨ ꯄꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩꯅ ꯍꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯗꯧꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯕ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ TGꯗ ꯇꯝꯃꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯗ꯭ꯔꯣꯕꯦꯛꯁ ꯑꯃꯠꯇ ꯂꯩꯇꯦꯅ ꯈꯟꯖꯩ ꯃꯔꯝꯗꯤ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯦꯗꯥꯝ ꯏꯂꯥꯡꯕꯝ ꯕꯤꯅꯤꯇꯥ ꯗꯦꯕꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯃꯗꯤ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯕꯨ ꯑꯍꯥꯟꯕ ꯎꯖꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯃꯔꯁ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯃꯁꯨ ꯀꯩꯅꯣ ꯅꯠꯇꯅ ꯑꯩꯈꯣꯏ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯩꯅ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯩ ꯊꯦꯡꯅꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛꯇꯤ ꯊꯦꯡꯅꯈꯤ ꯂꯥꯞꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯂꯒ ꯁꯨꯝ TGꯒꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ TGꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩ TGꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯑꯩ ꯐꯖꯅ
ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨ ꯁꯨꯃꯥꯏꯅ ꯃꯤꯀꯣꯛ ꯊꯣꯡꯍꯟꯕ ꯑꯃ ꯑꯣꯏꯕꯤꯔꯛꯄꯁꯤꯃꯛꯇ ꯑꯩ ꯇꯤꯖꯤꯁꯤꯅꯗꯤ ꯑꯣꯖꯥꯁꯤꯡꯁꯤꯕꯨꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯄꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯆꯔꯤ꯫